ꯏꯁꯤꯡ ꯊꯨꯝꯃꯦ ꯑꯗꯨꯒ ꯉꯥ ꯀꯩꯀꯥ ꯃꯌꯥꯝ ꯂꯧꯊꯣꯛꯏꯅꯤ ꯏꯁꯤꯡ ꯊꯨꯝꯃꯕꯅꯤꯅ ꯇꯧꯔꯤꯁꯤ ꯏꯁꯤꯡ ꯃꯅꯥ ꯂꯩꯅꯤ ꯄꯨꯡꯗꯣꯟ ꯇꯝꯕ ꯑꯃ ꯂꯩꯌꯦ ꯄꯨꯡꯗꯣꯟꯁꯤ ꯍꯦꯟꯅ ꯑꯁ ꯃꯄꯥꯟ ꯁꯥꯠꯂꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯣꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯁꯃꯨꯔꯧꯒꯤ ꯕꯣꯔꯣꯏꯗꯣ ꯑꯗꯨꯒꯤ ꯃꯄꯨꯅ ꯄꯤꯔꯛꯄ ꯕꯣꯔꯣꯏꯗꯨꯅꯤ ꯁꯃꯨꯔꯧꯒꯤ ꯕꯣꯔꯣꯏ ꯑꯆꯧꯕꯗꯨꯅꯤ ꯃꯄꯨꯅ ꯄꯤꯔꯛꯄ ꯃꯄꯨꯅ ꯍꯥꯏꯁꯦ ꯂꯩꯁꯦ ꯑꯩꯅ ꯌꯥꯝ ꯊꯥꯕ ꯅꯠꯇꯦꯗ ꯂꯩꯁꯦ ꯑꯩꯅ ꯊꯥꯕ ꯅꯠꯇꯦꯕ ꯏꯃꯥ ꯊꯥꯕꯅꯦ ꯑꯗꯣ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯦ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛ ꯑꯗꯨꯝ ꯌꯧꯔꯦ ꯁꯤꯗꯩ ꯍꯦꯟꯒꯠꯂꯛꯇ꯭ꯔꯗꯤ ꯐꯩꯗ ꯏꯁꯤꯡꯗꯣ ꯁꯤꯗꯩꯗꯤ ꯍꯦꯟꯒꯠꯇꯕꯅꯤ ꯁꯤ ꯌꯧꯗꯕꯅꯤ ꯈꯥꯃꯦꯟꯁꯨ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯔꯤ ꯃꯥꯜꯂꯤ ꯀꯣꯔꯣꯅꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯚꯤꯗꯀꯤ ꯉꯥꯛꯊꯣꯛꯅꯕ ꯍꯤꯗꯥꯛ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯡꯈꯥ ꯅꯣꯡꯃꯥꯡꯈꯥꯁꯦ ꯃꯁꯥꯅ ꯍꯧꯕꯅꯤꯀꯣ ꯃꯁꯥꯗ ꯊꯠꯂꯒ ꯌꯨꯡꯕ ꯅꯣꯡꯃꯥꯡꯈꯥꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯤ ꯅꯣꯡꯃꯥꯡꯈꯥ ꯃꯁꯥꯗꯒꯤ ꯁꯟꯗꯣꯛꯄ ꯉꯥꯛꯇꯅꯦꯕ ꯐꯅ ꯌꯥꯝꯕꯝ ꯍꯥ ꯐꯅ ꯌꯥꯝꯃꯝꯅꯦ ꯄꯥꯝꯕꯤ ꯐꯖꯗ꯭ꯔꯥ ꯐꯖꯅ ꯁꯟꯗꯣꯛ ꯂꯩ ꯃꯁꯥ ꯌꯨꯡꯉꯒ ꯊꯥꯎꯒ ꯐꯖꯅ ꯍꯧꯕꯅꯦ ꯅꯣꯡꯃꯥꯡꯈꯥꯁꯦ ꯑꯗꯨꯒ ꯀꯩꯕ
ꯕꯣꯔꯥ ꯍꯧꯔ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯕ ꯂꯦꯡꯕꯗꯨꯗ ꯎꯝ ꯐꯖꯔꯦ 시멘트 잘 타면서 그냥 또 말아야 하는 시 ꯖꯔ ꯆꯤꯡꯈꯠꯂꯛꯄꯅ ꯐꯔꯅꯤꯗ ꯃꯤ ꯊꯥꯡꯕꯩ ꯃꯍꯨꯠꯇ ꯆꯤꯡꯕꯣꯏ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅꯗꯪ ꯆꯤꯡꯈꯠꯂ ꯊꯝꯃꯨ ꯁꯤ ꯂꯩꯁꯦ ꯁꯤ ꯌꯦꯜꯂꯣ ꯃꯆꯨ ꯂꯩꯁꯦ ꯁꯤ ꯌꯥꯝ ꯐꯖꯩꯕꯀꯣ ꯐꯖꯅ ꯆꯥꯎꯔꯀꯥꯟꯗꯗꯤ ꯄꯨꯡꯅ ꯁꯥꯠꯂꯦꯕ ꯄꯥꯝꯕꯤ ꯌꯥꯝ ꯆꯥꯎꯔꯀꯥꯟꯗꯗꯤ ꯂꯩꯁꯦ ꯑꯩꯅ ꯂꯥꯏꯐꯝ ꯑꯃꯗꯒꯤ ꯄꯣꯔꯛꯄꯅꯦꯕꯀꯣ ꯄꯣꯔꯛꯄ ꯍꯥꯏꯁꯦ ꯑꯩꯅ ꯐꯨꯛ ꯄꯣꯔꯛꯄ ꯅꯠꯇꯦꯀꯣ ꯌꯥꯝ ꯐꯖꯩꯌꯦꯅ ꯁꯤꯕꯨ ꯃꯁꯥꯅꯒ ꯍꯧꯖꯥꯠꯂꯅꯅꯦꯀꯣ ꯈꯜꯂꯒ ꯃꯁꯥ ꯃꯆꯦ ꯑꯃ ꯊꯦꯛꯑꯒ ꯄꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯨꯡꯁꯤꯜꯂꯦ ꯑꯗꯨꯒ ꯆꯍꯤ ꯑꯃꯃꯨꯛꯇꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯔꯤꯔꯥ ꯍꯧꯗ꯭ꯔꯤꯔꯥꯅ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯇꯧꯗꯕ ꯀꯪꯗꯤ ꯁꯨꯀꯪ ꯀꯪꯗꯕ ꯑꯗꯣ ꯍꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯍꯟꯗꯛ ꯆꯥ ꯂꯥꯎ ꯁꯟꯗꯣꯔꯛꯏꯅꯦ ꯄꯥꯝꯕꯤꯁꯦ ꯄꯨꯂꯞ ꯄꯨꯡꯅ ꯁꯥꯠꯂꯀꯥꯟꯗꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯅꯥ ꯆꯠꯄꯅꯤꯅ ꯄꯨꯂꯞ ꯄꯨꯡꯁꯤꯜꯂꯦꯕꯀꯣ ꯃꯅꯥꯁꯦ ꯑꯗꯨꯒ ꯂꯩꯁꯦ ꯂꯤꯈꯠꯂ ꯂꯤꯈꯠꯂ ꯂꯩꯒꯅꯦꯕ ꯑꯗ ꯑꯩꯅ ꯁꯤ ꯒꯝꯂꯥ ꯀꯩꯅꯣꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯍꯥꯟꯅ ꯊꯥꯗꯣꯛꯑ ꯊꯝꯕꯅꯦ ꯇꯧꯔꯤꯁꯦ